Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi muglawbirasi struggle taramanga suba tangka Thoibi yadaduna ana amadi simna Thoibi bu yum tamna thilai Thoibi su tumin magi kada changduna hiptuna laikre sim amadi ana su mayum hanjinba ngamdri karigi su ngamnuni Thoibi magi matawadudani adubu yeningdabana Thoibi gi wakal khajikta oirasu ingsanu khana Mana haiba yaduna thambirambani Somda loya restaurant adudagi suhande simgi wahe adu tattana loya magi nakong aduda tari Lingjal Thoibi IPS officer Lingjal Thoibi Loya minaraba yaura I haiba phawada kauthokrabani Thoibi da call hanjin tawba lepte Thoibi masu phone adu silent thamjingduna tumba themlibani tumba di yaba nate adubu ukriba sing adu kauthokna honaribani somda lemba masu patient sing yengliba adu nachangba nate haujikta magi gari ningsing lai as aigi brain side Chinglen da thuna ma call tawi Chinglen su lemba Chinglen nang krom lege canteen da lege kedorge as ngasai aigi gari thanami kaida restaurant da mathong cha de bo nangam ko somda I patient sing je thadok yadri nangam ta chapi biya gadra mudi mata duna kamai ori be doctor no Chinglen gi wadu da lemba khajing no I as yam thi hairi itaw nungsu phare ai laurage nungdang yen sang do ai leirage thank you itaw yaribo Somda minaraba Thoibi mabu mapukning da sauri Noya magi mawang asi Thoibi mana tawhanbani haiduna Thoibi bu singdari Simran mangonda su sauning ba phauri pumnamag Simran na sinbani haiduna gari ama faduna mayum tana lagduna mamada wari pumba tamdi memton hari kaya da ngakraba ngangno mana khalibu thabak tawre paisa paire sira lakta lakisano khangning asi ai phone tawge nangi mamada Memton Simran gi mapa Chaurel da call tawri Chaurel su machi gi call adu pai khalai Hello iche Nachanu pi halakrabra Machi gi wahay adu da Chaurel ingangai Kaino hai subi che Icha simdi ichi gi da lekhriduri yum da halakani haibagi paw su pirakte Nachanu pi duna machi gi khangna jari menu pa do thugai hairi ne Kaino iche na ngang biri dubo Manglim wari adu taba yadraduna magi loina bigi manakta afing afai oina changlaktuna memton dagi phone adu mulli Manglim na Kaino noina tawse kaino mi noina tawse Sigi wari sida moi mapa yawbirakanu Hey nangi na fam thokpa phamongda naraga leiba kaidoge nahagi wari ne sukhangda ahal wari ne sukhangda nangna chakat yawrisi karigino hanu thangda mimang phamjani nang Chaurel da nangna thariba khondubu karino nangi hek tarem khakino pa natro ha nakok yawdaba Chaurel na kari khangdori ge mapa gi cheiba manba khonjel aduda minarabana baba manglim machanupi minarabar onsinduna leishabini nang wa ngangning nanaw nupi duna phana lalam labasu ngakpi bangamda namada chumaranthi da tamliba dubu nangbu nakok palibro yingning de aigi mitmang sida kuina leiganu Baba, sigi matangda baba na karimta khangloyi Hey, ai nakan namagi wa kak taba pamdi changkro salo Tanja adu maktada sim gari adu thaujilai aduga imungda changlai Manglem memton mamit isuk suktuna leptuna leiramba aduda sim masu khawtakti chajai adubu manglem don sinduna Mama, ai ngasi salagi baba do matomta yumda nungairambaroi Hairakliba simgi wahay aduda manglem nungsina pa kumpirai Sim, hayeng chalo ngasidi insang hawba machakisi natai leheluge aduga hayeng ningthina halo hange harabasu Memton madi saukibana afafata khangda simmagi mamaiduda khupakna thaki manglem khanglaw lawrei Hai Memton asawa khonjel amada Namana bisak pikna hungdoklam le haiduna aina nang bu yolakpagi mahiro na chi sibu nangna miya mamang yoluribase Sim mamaya du paiduna
Nene. Kaurakanu, kanagi nene. Manglim su memton da sauna. Hey, kari non torisa ha? Memton su kumlai. Masina matik chap chabani. Manglim sim don sili. Sim, kari no hainari besinga se. Nang mama da gyana mukta tahalu. Sim, mamay mamit ngaksangang na hairei. Mama. Wari pumba chita dana tamli. Manglim memton ta kupang na thaki ba khangaudi. Yum masida nupa da noina changhalam libis karigino. Ha, karigino. Sim, manglim don sinduna. Mama, nini na phubino. Nini su chichegi khanbada wazarabani. Manglim asawa khonjel da ngangduna ngangli. Machagi khale haiduna machabu lukmai diyon bhaunabra. Nupa aduna nacha asibu mamal kyam leitan larongani. Simna tawribase chumlabani. Masida nacha sina manaw nupi sida sawbagi maramse karino. Pharasu phatrabasu office amagi makok oiduna thabak thoram kaya ama magi makhada leiribasing asina magi athangaiduna tawribani. Nakhoi masi khangdabro. Namau nupi sina machi si kari phattanaba tawdurige. Oktaba maran chachundaba nupada mayum pandagadaba sarkune. Mapunsi chupa mayum pandan leisano. Minaraba wari pumba luana tari. Tumina yum madudagi kana khanganda chentoki. Sim masu kuina leithaningri. Adumakna masu yum madudagi thoklai. Ngasidi kari numitno mapai bunga sarat machanupi gi kada changlai. Machanupi na tumduna leibadu ubada. Bima. Thoibi tumbana tabana mamai du leithorai. Nasangam da broi chabo. Thoibi tapna hogalai. Babung. Hayune. Mamit adu mapada yengda. Babung ai matam khara suti loge. Sarat machanupi da munna yenglai. Bema. Ichagi aningba pamba khudingda ipana ngasi phawa yetri. Yetsu yeloi. Suti loraga kaidoge haibano chabo. Maramdudi ipada su khangaludana. Babung, ay gawada jatke. Sarat surasang mamohondo i. Kana jatke ba? Babung, itanta. Numiti lep labra. Babung, ay hayeng office sa talaga wari sana rage. Nong nini sida jatke. Pare. School na boy hoy na yang sinjani. Icha na nungay ni kanbado adumakto. Adubu yum sida ahal oiraba na pa idom lehori haibasidi nang kauganu ko. Babung. Sarat kaadudagi tholai. Thoibi masu mapana thokiba adu adumak yengduna lehori. Mapana thokrabada phone adu hangduna yenglai. Loyagi miss call mayam adu ubada call back tawrai. Loya masu ring chafat ringai call adu paikhalai. Kaurai. Thoibi. Kay pame. Thoibi, adumay haino. Haining batu ka kayo. Thoibi, dadana haidu wasi loy pa phawdi tabiyo. Thoibi, pauko mamata pidi mamit adudagi sinthara ipirang lepa leita. Nang kaigi dadada lorino, kaigi dadada oidaba nganglino. Thoibi, usittaba minok ama noglai, aduga paukum pirai. Aina lotlamdrabadi aibu hawjiksu nungsi haigero. Aina oidaba nganglamdrabadi aibu hawjiksu nangina haige hairo. Thoibi. Kanagi Thoibi. Aina phone pairaklibase nanga wari sananingbagi nate. Amuk hana ingonda paw forokano haige haina torpani. Matam khara sanapot amagumna pena sanabi khapra natro. Thoibi. Napunsido kayam nungairak yengo. Ngasidagi numit masing paba horo. Thoibi kola du kai machinda haizabagi wani nungsi me chakti chaklibani phone adu thamkrabada loya mabani kapmina khiba photo singadu hangduna yengli thana ki ba text singadu hangatna pari mapi adu fatfat taithui ai kapayade machin adu da tattana soli Thoibi boyda call tawrai makhada leiriba boy su thuna pick up tawrai Thoibi na boy Hajit morning gi gawa gi ticket ama igi kao. Fani madam.
Boimasu atopa question taurude. Somdasu gari puduna chinglen halai so adu paiduna lembada pi khana changlaklibani. Lemba chair aduda ngathaduna famlami. Lemba hau itau. Lemba hogalai. Se so adu chinglen dagi lawi. Thank you itau. Yare Vaishnav. Chinglen. Masi haiduna chair amada famtharai. Nangwanda Thoibi gi number leibra. Chinglen su kari su khandana khumlai. Leiramni. Leiramni haise kaino pau faunadra. Faunade reserve am oibani. Chat from the yengira. Kaidoga haino. Chinglen phone adu pocket tagi lautharai aduga contact changduna thiri. Thoibi thaba number duda call toksili. Ring adu chalai. Angang macha amagum ahanbe ring da kakthali. Lemba Chinglen gi mataw aduda. Kaino kaidubo. Ring chapre yung haidai ne. Lemba magi mataw aduda awai tana laknaribra natragana lemba mana hainingliba adu tasengna khangdribra. Lemba na mukasu. Amta tawumi. Nang kai haidau loige. Kaidurige hamu. Aine patient ama yam kana thorok te tahori. Oxytocin injection amta pirugi. Ai chale. Masi haiduna fuk haugatki lemba na. Chinglen number do. Chinglen tasinadana thoki. Somda minarabasu. Kaino ai haloi haisini. Ai sukanan magamoi. Yumda tongna horido tamori krimta khangoi. Tanja adudani Gopal gi phone lakiba. Loyasu Gopal gi oiba aduda khara thoktuna paikhatli. Hello. Loya. Kari hairakpa haibadudi khangkhidri. Kanana pau piribano haibisu khangkhidri. Loya ka aduda amuk hanjilai. Phone adusu laktan langshili. Minaraba ikaiba haibadusu masada machet amata yaukidri. Ngasida lakpa mahakna kitchen lomda prap changkri. Thoiba mataw aduda magi ka aduda changduna thong adu lonsinduna laiki. Pamjaki bani matai ama mama sakpini khanjage haiduna. Adubu Minaraba gi mataw aduda ima dilairadana itai mafawa kauba hangoiri. Somda Loya Ronaldo call tauri. Ronald gi number dusu switch off laikri. Ronald gi number adu chatmanlaktaba aduda Leon da call tauri. Sir. Ronald leibra. Leite sir. Kai chatki. Khangdi sir. Haramdi phone chu jate. Loya kari sahaida phone adu kai. Minaraba kari no khara paiduna changlai. Tamo. Loya Minaraba leiri haiba phau kaurabani tension khara aduna Minaraba na chunglakpa aduda. Pung kya tarage nang? Nipan tare. Thilage lao. Tamo ai halo. Ai gi jatsigisu kitang khanbiyo. Masi haiduna Loya magi mathada changsinduna kapsinari. Kalak khamban chawbini kathok lamni bani Thoibi manadi. Minaraba mana Loya bu nungshibadagi Thoibi mana nungshibana tagadaba laiti. Adubu wakal chawbi mirak tinbi hauna khangbi oirubana masagi oijaba thadokduna magi angawba thamoi adubu phajinjakibani. Hainei kalakpa khamanba yaudaba nungshibadi asengba nungshibana nate. Adubu Thoibi mana khanki magi mafamda minamba ngamliba asimakna Loya na Minaraba nungshidi haibadi yaroi. Asimakna makhoi anigi nungaizanaba haidana anam kanbi ma oikidabani. Loya nangna chakpu khalaise Thoibidi. Minaraba Loya gi wahang aduda Minaya malai haibadura tamo haige. Loya Minaraba gi wahai aduda Minaraba bu khara inthoi. Madugumba wahaido matung sijinagano. Minaraba machinda. Hoi tamo. Chinda haizabagi wani adubu puknungdadi Thoibabu nungshiba ngamde karamnasu nungshiruni. Achawaram pambagi mate leiriba lanthum sing adudagi kharata oirabasu Thoiba mahakidamak Loya mana khaikrani haibagi wakhaldani Thoibabu nungshiba ngamdriba. Loya Minarababu nungshidaba nate adubu
Thoibi condition sing adu khanglakpa mikup asida Minerabagi nungsiba mayeng khajik takhibani. Fibam aduda nanthokpa yada Mineraba luya mangwanda cheli. Somdasu night duty loinari Dr. Singh adu magi room da laknari. Nursing na ayamba yengshinbana aruba case leitrabadi makoidi yum kumani. Lemba chinglen chaklakpa ka aduda ngairi litliriba apron fauba hongdokpa nate adum phamduna leiribani. Uchina china ngaibagi ngaijamal sufangli. Chinglen lembabu kaukawduna changlai. Lembo Thoibi call torami. Wahya duda lemba masu khangningna thamkrabo. Chinglen litliba apron adu lakthok duna paukum pirei. Thamkre. Ngasai aina delivery lorakpagi duda tanjajana torpani. Masti haiduna magi bed aduda famthai. Hush, warida. Lembana amu. Chinglen. Ngasai gi nupado Thoibi ga khangnaba jala. Chinglen su aduma paukum pirei. Adugumbadi mali. Ado ama yaura ido magi fiancé ni shahaigum tawdaine. Lemba paukum kari supidi lemba tablab amu hanglai. Thoibi se nanga pulakpa matamda nupa khangnarakpaga leibrita. Adudi leirakta mali. Class amata dani leiraido. Adugumbadi kaya urtida. Hoi kharabudi langwani. Langjai haibagi wani lairikti hai. Sasu yam sathirakpani. Maril su yam kai. Ozana su yam chalakpani moidi. Reserve yam oidi warakpani. Langzara su wasaga jagat ngangdabani. Ozaga su yam khanarakpani. Thaina practical markta. Ningsinglai nongma oza nupi amana. Peer ga koiba chalena ha. Kari mari leinagi noi manungda. Hanglakliba wahang adu student amana khumlai. Madam, class ki weba aikoi khara sum chachabani. Kari nakoi khara haide. School de inform torambro nakhoi parents kaungi noi hoji. Mayam adugi marakta tumina sum taramba Thoibi oza adugi paukham pirei. Ma'am, parents kauduse kari maramgino. Peer koiba chatpagi. Angang oiba nakhoi masen khara manaraga hekta chatpa yabro. Ma'am, aikhoina chaliba numise Sunday ni. Aikoi marup khara Sunday gi picnic chatpase kari akaiba lege. Plus aikoi school dress se chatpasu nate. Aikoi ki parents ke yaba loini yauraga yumdagi chatpani. Chatli dusu school chap manaraga leplaga koiba chatpasu nate. Ma'am, Sunday se school khudimaki holiday orangmani ma'am. Aduda chatpani. Hoi, ma'am na kauge haibadi kaubiyo kaisu kaide. Ngasaidagi machin lepta nganglamba oza dusu Thoibi gi wahai khara aduna makha taba ngamda ikai khangdagi chehelaki. Chakro nang class ta. Next time thengradi apaboy roi. Last warning ni. Mayam adu sorry madam haiduna mari thoklai. Adubu Thoibi madi sorry haibi banate. Machin adu murum soli. Aikoi su oza magi respect tofam thokpa tawri. Aikoi na makoi bu isorgum na lali. Aduga oza magna personal tarakpa. Sala. Oza oirasu Thoibi aidi landi. Kai sorry haini hairoi. Thoibi na hairiba waduda sainana amu. Thoibi mem darni tumi leiro. Thoibi gi makhut adu sainana kana paishili ngangano haibagi matawni. Amaga mari chatnarabanina Chinglen masu Thoibi na soliba du taribani. Nokli Thoibi gi wahai aduda. Nupa macha ge hunabi ozana hujikta aduk thina cheirakibado class yorakpada swai mangkhri. Nupa amana laurai. Mathangdi karamba spot ta chachigi ma'am. Nupi macha khradi ozaki bana tumin leinei. Saina Thoibi bu themli. Thoibi saurnuba yareba. Thoibi su mathong rangkhangda ngammena pangchei de yabro. Ozana niyom chalaktradi khumba dabani. Aina khumidubu respect kaiba kaiwa yauge. Mem hairaga khumba natro. Saina hojikta Thoibi gi waduda. Mem di adum hai. Makha tarakpada awu thamdaknabe phibamda hekta thomai. Parents ko ge hairam boja do. Nang class changona adum tari. Sati be manang. Thoibi su kausino hairini. Mama tomdani chokadaba. Ima. Nang na jinse kamai tawne. Lepaurasi bani bel tagrabani. Oza ma changani.
Flashback in Jinglen machinda soli angauba amagi choiral gumna. Thongna fabini atangmani adumakna soiba ngamlibani. IAS select tawdaki IPS kalibasini masina sakini maching mata amani angangdi ningthadagi khangeduni. Lembasu ingangangna hanglai. Kanabo? Thoibibo. Oh, angang oiringaidasu leminarapro. As, natibi daw, nang sungawsilano. Thoibi se thainadagi hawna mathawna yam lerakpani haiba. Lemba tumina ngahak lay aduga mu hanglai. Thoibido kari hairake. Thoidokwa wari di hairakte, hangchit ko wada chatkani di hairi. Lembasu ingangakna. Ha, gawa. Hoi. Madi kedauba. Adudi khangli bai. Ado chak chathosira. Jinglen gi pakhum adu pirakidre gawa haiba aduda adumak ungduna laikre.